Sahi lishing tara humdoi mamangda mangkraba extinct oikraba sa makhal amani dire wolf. Hi everyone, mayam bohan bumakta GKGS Manipur na taram noksir. Ngasigi topic dire wolf. Dire wolf ngasidi amuk Hinggathankhre mangamkhre. Masi asum mani Colosal Bioscience ko company amana modern genetic engineering gi sakti sinaduna dire wolf asi di extinct to ngamle haina claim toroli. Masida sunatna masigi company asina lakkadori ba sahi khra asida malem sidagi mang khra jiba kaya ama amuk purakpa haibadi di extinct tawba ngammagani haid khudam oina pallabda sahi lising mari gi mamangda mut khraba aikoina ISS movie daga ukiba elephant species woolly mammoth asumna dire wolf asi company asina ihan hanba malem dagi extinct oikraba jiba ama bu di extinct tawduna Hinggathankhre jiba oire aduga haidiba ihan hanba di extinct tawkraba dire wolf ani dugi maming Romulus amasung Remus haina maming tholi masigi dire wolf project asi America gi secret location amada pangthokhi aduga ani sikaksu natna atopa dire wolf female species amaga su amuk pokhanba ngamkhre haidiba dire wolf asigi maming asina khalishi haina kawi adubu matang asida miyoi kaya amana wahang kaya ama hanglali adugu expert kaya amana dire wolf asi Hinggathankhre natte icham chamba wolf species amada genetically modified tawraga dire wolf manba version ama puthokpani adu taradi dire wolf ki sawrakpa history ama nainaba isi darkar tar ihan hanba oina America gi Ohio river gi torban amada miyoi bana dire wolf ki fossil phonki scientists kaya ni study tawraba matung Canis dirus haiba scientific name asi phonki Canis dirus haibagi arthadi scary dog haibani masina maram oiraga sahi kaya asi dire wolf haibase grey wolf amadi modern wolf ki family ni close relative ni haina khanduna laknari adubu 2021 da Nature journal da publish torok study amagi matungina dire wolf asi atopa wolf species tagi yamna khenai fossil study tawraba matungda dire wolf asi 5.7 million years mamangda hinglamba adumba species amani haina phongdokli adubu sahi lising tarahumdogi mamangda dire wolf extinct oiki dire wolf asi kamdauna karamna extinct oikibano haiba kana amatana sapchaba maram piba ngamsi theory kharana hari dire wolf atopa wolf species kum interbreeding tawdabna maram oiraga honglakliba environment siga sunana hingba ngamdabadagi mutkibani extinct oikibani aduga modern wolf ka compare tawbada dire wolf na modern wolf tagi 25% hena chawba heli adubu modern wolf kum makoisu sangu lai di extinct tawbada scientists singna technique kaya ama sizinari adubu matang sida aikoina nainaba yabadi ahanbada cloning sigi technique asi sizinaraga karigumba extinct tawkraba jiba amabu amuk Hinggathankhre yai haidi adubu masigi damakta extinct oikraba jiba amagi yamna section na save oina store tawduna thamoraba adumba cell ama mathau tai maramdi haidiba cells adudagi nucleus lawthoklaga atopa ahingba jiba amagi x ta hapchilaga anauba jiba ama puthokadawribani di extinction gi damak cloning sizinabagi experiment asi ihan hana bukardo haina khangnaba hameng makhal asida tawki haidiba jiba asi 6 January 2000 da extinct oiki masigi jiba si extinct oidringai sahi amagi mamangda scientists singna jiba sigi cell sample lahawraga yamna section cold storage ta store tawduna thamauki masigi cell asi sinaduna jiba si cloning tawna phona ki cell asidagi nucleus lokthoklaga atopa hameng 63 ki tongan ba x ta hapchenki adubu hameng 63 sigi manungda taret khak pregnant oiki taruk amana miscarriage oiki aduga hameng masa ama khak poki adubu pokliba hameng masa adu lung disease naraga polakpana maram oiraga minute taragi manungda siki masidagi ekhoina khangba ngami cloning tawba haibasi hekta irai laina yaba nate masigi matang sidani de extinction tawbagi process genetic engineering laklibasi masigi process sida scientists singna fossil sizinari maramdi fossil asida sahi lising gi mamangda sikraba jibagi DNA preserve tawraga leiba ngami masida scientists singna extinct oiraba jiba amagi DNA asi fossil dagi extract tawraga yamna kupna study tawraga masigi extinct oikraba jiba adugi gene asi karamna tawbano haina thidolaga gene adu amuk atopa extinct oikraba animal adugi yamna naknaba manaba jiba singi gene ga compare tawduna DNA editing gi pambai sinaduna
hairiba yamna manaba ahingba jiba adugi cells ta gene sing adu modify tawraga extinct oikraba jiba adugi gene adu amuk chap manaba mawongda semdoi asumna ngasai cloning gi process ta tawkibagum hairiba cells adugi nucleus adu lawthoklaga ahingba jiba amagi x ta hapchinduna extinct oikraba jiba adugi manaba jiba macha puthoklibani Masigidamak 2023 dagi Colossal Bioscience Company gi scientists singna direwolf project sida thabak tawba horaki makoina America gi Ohio gi jaga dagi fangkiba direwolf ki fossils singdudagi high quality DNA sample yawa fossil ani khak lokhatki amana Ohio gi Sheridan Cape dagi fangkiba direwolf ki sahi lising tarahumdoi li daba yama set aduga atopa amana idaho gi mafam amadagi fangkiba sahi lising humra suruba adumba direwolf ki fossil asumna makoina fossil ani sidagi gene sequencing tawraga grey wolf ki gene ga compare tawba hauki maramdi grey wolf ki DNA asi direwolf ki DNA ga 99.5% manai haina company asina fongdogi mataw asumna scientists singna features khara da focus tawraga gene identification tawrami khudam oina hairabda makoigi sauba sangba makoigi fur gi masu amadi matu kayam chongbano asina singban aduga next step to scientists singna direwolf asi amuk de-extinct tongnabagi damakta CRISPR-Cas9 technology sizinaduna gene editing tawrami asumna gene editing tawraba matung modified tawraba cells kaya ama lab ta semgatlami aduga 2024 da masigi modified tawraba cells singsidagi nucleus lawthoklaga hui gi egg cells ta hapchinki asumna 45 embryos hui ani da hapchinki Mataw asumna 1 October 2024 da hui masa ani C-section tawraba matungda pokki asumna Romalus amadi Remus haina maming thonba direwolf ani si amuk hanna de-extinct tawba ngamki aduga amuk 30 January 2025 da khalishi female direwolf masa asi amuk pokki Colossal Bioscience Company asina hairi direwolf sing asi breeding tawhaloi aduga makoi high control environment amada ngak senduna thamgan aduidi masi direwolf asengbra haibagi wahangni laklibase masigi pakhumdi masi 100% direwolf nate masi grey wolf ki gene taramari edited tawraba matungda puthropa adumba genetically engineered version of grey wolf ni hairi aikoina khangni madudi genomes amada genes millions kaya ama yawribani hairiba genes mayam asi loina edited tawraga modified tawraga 100% manaba direwolf puthokpa haibasi oithokadra amuktang khanduna yengminasi aduna ngasai su hijackra grey wolf asi direwolf ki gene ga 99.5% manai asumna nauna puthorogliba direwolf asi su gene modified khara tawjarabasu adumak hanagi extinct oikraba direwolf tuga 99.5% khak managani maramdi modified tawriba gene adu only 0.0001% khakni hai yamna simple oina hairabda 100% exactly manaba direwolf adu amuk Hinggathankhre hairabdi makoi dugi genomes loinamak khangba ama mathau tai aduga gene modified tawba matamdasu gene lising edited tawba ama mathau tai aduna masi 100% exactly manaba direwolf de-extinct tawba haibasi yamna aruba thabak ama oigani adubu asumna genetically engineering sinaduna genetically modified tawduna extinct oikraba species amabu amuk 100% mak manaba ngamdrabasu de-extinct tawhalakpa si scientifically yamna achauba history gi laimaida iraga leihorogaduba adumba achievement amani haina thamjaraga mayambu amuk hana thagachari